ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ngasi numidanggi oiba maroibu pau khradang miyamda paudamjari Kuki Singna Jiribamda akanba attack chatharakkhre maira paibina AR thingkhre Myanmar dagi Kuki Millitant chamapal rom Manipur da sangshinkhre haiba report ama sandorokpadagi miyamna mipaina duna lairingai ngasi Kuki khulai paiba singna ngasi Jiribamgi mongbung meitei khulda nongmai amsung bom kapsilaktuna Landarkkhre mafam aduda lairiba khulngakpa singna su handuna akanba mongde khuthongna khre ngasi ayuk pung 12 minute 10 rom tabada Kuki Militant Singna Jiribam dagi kilometer 3 rom chatlaga leiba mongbunga tainaba bari juri hai mafam adudagi maikai ani rom dagi Landarkkhre bani Kuki khulai paibu sing aduna Landarkkhre ba aduda khulngak leiba khunja sing amadi mafam aduda ngak se leiba security force sing nasu maikai ani makta pung amarom nongmai kapna khi khuthokna bado ngai hak lep lorba matung nungthil pung ama tabadagi amuk Kuki singna mongbung sejang Kuki khulom dagi amuk hanna nongmai kapsilakpadagi haujik phawbada matat oina kan momong da nongmai kapna ri nakal amarom da Kuki khulai paiba singna Landarkkhre nakal ani makta khuthokna ri ngai marakta Assam Rifles ke kangbu amana mongbung tamna sangsilakna bahona bada maya paibi singna Assam Rifles sang biyaroi haina Jiribam gi pachau chingdong laikai manakta nupi maira paibi sing miyamna Assam Rifles sing sang biyaroi haina thattuna thamkhre haujik phawbi oina nongmai kapna khiba aduda sopan misi mina yawbugi pawdi phangde amaromda SSCGD gi recruitment yawba chatkiba meitei ahumgi manungda ama rescue tawre ani Fangdri JAC semduna memorandum pisankhre new kaithel manbida pangthokpa SSCGD gi recruitment rally yauna nabagi damak ngarang mayumdagi satkiba meitei macha ahum mayumgi miyoi singa pau phauna ba phangkhidabadagi thinadura lakebado makoi ahumgi manungda amadi army na rescue tawba ngamkhre army dagi kanba ngamlaba miyoi adudi thobal khengman maning laikai dagi ningombom Johnson apokpa sanjoi kawi makoi ahumna Google map te yenglaga chatpada kaithel manbi ase onena chatkiba oiramba yai makoina paikiba mobile phone gi last location ase kanglatong bi oiki thiba phangdala leiba miyoi ani adudi thobal laisang them awang laikai dagi oinam thoithoi amadi thobal khengman wangna taba mai laikai dagi thoksom thoithoi bani makoi ahumgi manungda thobal khengman maning laikai dagi ningombom Johnson di leimakhongda leiba army singna rescue tawro matung Imphal West police ta sinarakkre nakal amaromda ngasi ayuk thobal khengman jila kaithelda miyamgi oibum phoma mapang thoklaba matung JAC ama semduna DC thobal da memorandum ama supisinkhre memorandum pisinduna SP ga unaruraba matung da Peace and Relief Committee khengman gi convener L Subolna hai makoi ahum ngarang army gi recruitment yaunara masatkhibani angang amadi fangle adubo atopa angang ani dugi masak udriba amadi wari sanaba fangdrabanina wakhalna nungaitaba fawi maram aduna lengakna thuba matamda makoibu fangnanaba thibadasu miyamna sumateng pangbiyo haina phongdokhi amaromda thiba khangdana leiba angang ani ado Assam Rifles na kanba ngamle haina khanghalaknabasu hujik phawbi oinadi sinarakpa leitre